ꯑꯍꯥꯟꯕꯃꯛꯇꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯇꯥꯕꯤꯔꯤꯕꯤ ꯃꯌꯥꯝꯕꯨ ꯏꯐꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯒꯥꯖꯥ ꯑꯦꯇꯦꯛꯇ ꯍꯃꯥꯁ ꯃꯤꯂꯤꯇꯔꯤ ꯋꯤꯡꯒꯤ ꯃꯀꯣꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀ꯭ꯌꯨꯕꯥꯗ ꯌꯨꯑꯦꯁꯅ ꯁꯥꯐꯨ ꯄꯤꯊꯕ ꯍꯦꯟꯅ ꯀꯟꯈꯠꯂꯛꯈꯤꯕꯒ ꯂꯩꯕꯥꯛ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯇꯦꯡꯕꯥꯡꯅꯕ ꯑꯄꯤꯜ ꯇꯧꯔꯛꯈ꯭ꯔꯦ꯫ ꯅꯥꯁꯥꯅ ꯃꯨꯟ ꯕꯦꯖ ꯄ꯭ꯂꯥꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯟꯗꯔꯁꯤꯡ, ꯔꯣꯚꯔꯁꯤꯡ, ꯗ꯭ꯔꯣꯟꯁꯤꯡꯒꯤꯗꯃꯛ ꯗꯣꯂꯔ ꯃꯤꯂꯤꯌꯟ ꯆꯥꯀꯌꯥꯒꯤ ꯗꯤꯜꯁꯤꯡ ꯁꯍꯤ ꯇꯧꯅꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯁꯤꯡꯗ ꯈꯥ ꯊꯪꯕ ꯂꯦꯕꯥꯟꯗ 38 ꯁꯤꯈ꯭ꯔꯦ꯫ ꯚꯥꯔꯠꯀꯤ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯆꯠ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯄꯤꯖꯔꯤ꯫ ꯃꯔꯥ ꯆꯦꯠꯇꯕ ꯁꯤꯖꯐꯥꯌꯔ ꯑꯃ ꯀꯌꯥ ꯅꯤꯡꯆꯤꯠꯇ ꯂꯥꯛꯈꯤꯕꯒ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯏꯖꯔꯦꯜꯒꯤ ꯅꯣꯡꯊꯛ ꯑꯦꯇꯦꯛ ꯑꯃꯗ ꯍꯃꯥꯁ ꯃꯤꯂꯤꯇꯔꯤ ꯋꯤꯡꯒꯤ ꯃꯀꯣꯛ ꯃꯣꯍꯝꯃꯗ ꯑꯣꯗꯦꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯒꯥꯖꯥ ꯁꯤꯇꯤꯗ ꯅꯣꯡꯃꯒꯤ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯗ ꯑꯣꯗꯦꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯄꯦꯂꯦꯁꯇꯤꯟ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤꯗꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯗꯛꯇ ꯃꯣꯠ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤ ꯑꯉꯟꯕꯗ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛ ꯑꯃꯗ ꯁꯤꯈꯤꯕ ꯄꯦꯂꯦꯁꯇꯤꯟ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯋꯤꯡ ꯀꯁꯝ ꯕ꯭ꯔꯤꯒꯦꯗꯀꯤ ꯃꯀꯣꯛ ꯏꯖ ꯑꯜ-ꯗꯤꯟ ꯑꯜ-ꯍꯗꯥꯗꯀꯤ ꯃꯍꯨꯠꯇ ꯍꯥꯟꯅꯒꯤ ꯍꯃꯥꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯆꯤꯐ ꯑꯃ ꯑꯣꯏꯔꯤꯕ ꯑꯣꯗꯦꯗ ꯍꯥꯞꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯃꯥꯁꯅꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯤ꯫ ꯒꯥꯖꯥꯗ ꯍꯃꯥꯁ ꯇꯦꯔꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯂꯤꯇꯔꯤ ꯑꯥꯔꯝꯒꯤ ꯀꯃꯥꯟꯗꯔ ꯅꯝꯕꯔ 4 ꯑꯗꯨ ꯉꯔꯥꯡ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯏꯖꯔꯦꯜ ꯀꯥꯇꯁꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯦꯛꯁꯇ ꯏꯈꯤ꯫ ꯒꯥꯖꯥ ꯁꯤꯇꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯀꯤ ꯔꯦꯃꯥꯜꯗ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯑꯊꯦꯡꯕꯗ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯁꯤꯡꯗ ꯃꯤꯑꯣꯏ 6 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 10 ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯜ-ꯁꯤꯐꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯤꯈꯨꯟ ꯑꯃꯅ ꯑꯜ ꯖꯖꯤꯔꯥꯗ ꯍꯥꯏꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕꯗ ꯒꯥꯖꯥ ꯁꯤꯇꯤꯗ ꯑꯆꯧꯕ ꯄꯣꯠꯈꯥꯏꯕꯒꯤ ꯊꯧꯗꯣꯛ 3 ꯊꯣꯛꯈꯤ꯫ ꯃꯨꯁꯂꯤꯝꯁꯤꯡꯅ ꯄꯣꯠ ꯆꯩ ꯂꯩꯔꯤꯉꯩ ꯏꯗ ꯀꯨꯝꯍꯩꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯅꯣꯡꯊꯛꯀꯤ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯏꯖꯔꯦꯜꯗ ꯑꯣꯛꯇꯣꯕꯔ 8ꯇ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯁꯨꯡ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯍꯃꯥꯁ ꯃꯤꯂꯤꯇꯔꯤ ꯋꯤꯡꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕ ꯁꯦꯅꯤꯌꯔ ꯀꯃꯥꯟꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯗꯦꯗ ꯑꯃꯅꯤ꯫ ꯍꯃꯥꯁ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯗꯨꯅ ꯒꯥꯖꯥꯗ ꯄꯦꯂꯦꯁꯇꯤꯟꯁꯤꯡꯒꯤ ꯃꯊꯛꯇ ꯏꯖꯔꯦꯜꯅ ꯄꯥꯛꯇꯛꯅꯅ ꯍꯥꯠꯄꯒꯤ ꯋꯥꯔ ꯑꯃ ꯆꯠꯊꯗꯨꯅ ꯄꯦꯂꯦꯁꯇꯤꯟ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 3,00,000 ꯃꯤꯑꯣꯏ 68,900 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯂꯥꯟ ꯑꯗꯨꯗ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤꯅ ꯒꯥꯖꯥꯗ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯍꯥꯟꯅꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯆꯤꯐ ꯏꯁꯃꯥꯏꯜ ꯍꯥꯅꯤꯌꯦ ꯑꯃꯁꯨꯡ ꯌꯥꯍꯤꯌꯥ ꯁꯤꯟꯋꯥꯔ ꯌꯥꯎꯅ ꯍꯃꯥꯁꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯃꯔꯨꯝ ꯍꯥꯠꯈ꯭ꯔꯦ꯫ ꯑꯣꯛꯇꯣꯕꯔ 12ꯗ ꯁꯤꯖꯐꯥꯌꯔ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯆꯠꯅꯕ ꯍꯧꯈꯤꯕ ꯃꯇꯨꯡꯗꯒꯤ ꯒꯥꯖꯥꯗ ꯌꯥꯝꯗ꯭ꯔꯕꯗ ꯄꯦꯂꯦꯁꯇꯤꯟ 9,900 ꯍꯥꯠꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯇꯥꯕꯤꯔꯤꯕꯤ ꯃꯌꯥꯝꯕꯨ ꯏꯐꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯒꯥꯖꯥ ꯑꯦꯇꯦꯛꯇ ꯍꯃꯥꯁ ꯃꯤꯂꯤꯇꯔꯤ ꯋꯤꯡꯒꯤ ꯃꯀꯣꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀ꯭ꯌꯨꯕꯥꯗ ꯌꯨꯑꯦꯁꯅ ꯁꯥꯐꯨ ꯄꯤꯊꯕ ꯍꯦꯟꯅ ꯀꯟꯈꯠꯂꯛꯈꯤꯕꯒ ꯂꯩꯕꯥꯛ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯇꯦꯡꯕꯥꯡꯅꯕ ꯑꯄꯤꯜ ꯇꯧꯔꯛꯈ꯭ꯔꯦ꯫ ꯅꯥꯁꯥꯅ ꯃꯨꯟ ꯕꯦꯖ ꯄ꯭ꯂꯥꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯟꯗꯔꯁꯤꯡ, ꯔꯣꯚꯔꯁꯤꯡ, ꯗ꯭ꯔꯣꯟꯁꯤꯡꯒꯤꯗꯃꯛ ꯗꯣꯂꯔ ꯃꯤꯂꯤꯌꯟ ꯆꯥꯀꯌꯥꯒꯤ ꯗꯤꯜꯁꯤꯡ ꯁꯍꯤ ꯇꯧꯅꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯁꯤꯡꯗꯈꯥ ꯊꯪꯕ ꯂꯦꯕꯥꯟꯗ 38 ꯁꯤꯈ꯭ꯔꯦ꯫ ꯚꯥꯔꯠꯀꯤ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯆꯠ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯄꯤꯖꯔꯤ꯫ ꯃꯔꯥ ꯆꯦꯠꯇꯕ ꯁꯤꯖꯐꯥꯌꯔ ꯑꯃ ꯀꯌꯥ ꯅꯤꯡꯆꯤꯠꯇ ꯂꯥꯛꯈꯤꯕꯒ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯏꯖꯔꯦꯜꯒꯤ ꯅꯣꯡꯊꯛ ꯑꯦꯇꯦꯛ ꯑꯃꯗ ꯍꯃꯥꯁ ꯃꯤꯂꯤꯇꯔꯤ ꯋꯤꯡꯒꯤ ꯃꯀꯣꯛ ꯃꯣꯍꯝꯃꯗ ꯑꯣꯗꯦꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯒꯥꯖꯥ ꯁꯤꯇꯤꯗ ꯅꯣꯡꯃꯒꯤ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯗ ꯑꯣꯗꯦꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯄꯦꯂꯦꯁꯇꯤꯟ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤꯗꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯗꯛꯇ ꯃꯣꯠ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤ ꯑꯉꯟꯕꯗ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛ ꯑꯃꯗ ꯁꯤꯈꯤꯕ ꯄꯦꯂꯦꯁꯇꯤꯟ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯋꯤꯡ ꯀꯁꯝ ꯕ꯭ꯔꯤꯒꯦꯗꯀꯤ ꯃꯀꯣꯛ ꯏꯖ ꯑꯜ-ꯗꯤꯟ ꯑꯜ-ꯍꯗꯥꯗꯀꯤ ꯃꯍꯨꯠꯇ ꯍꯥꯟꯅꯒꯤ ꯍꯃꯥꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯆꯤꯐ ꯑꯃ ꯑꯣꯏꯔꯤꯕ ꯑꯣꯗꯦꯗ ꯍꯥꯞꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯃꯥꯁꯅꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯤ꯫ ꯒꯥꯖꯥꯗ ꯍꯃꯥꯁ ꯇꯦꯔꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯂꯤꯇꯔꯤ ꯑꯥꯔꯝꯒꯤ ꯀꯃꯥꯟꯗꯔ ꯅꯝꯕꯔ 4 ꯑꯗꯨ ꯉꯔꯥꯡ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯏꯖꯔꯦꯜ ꯀꯥꯇꯁꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯦꯛꯁꯇ ꯏꯈꯤ꯫ ꯒꯥꯖꯥ ꯁꯤꯇꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯀꯤ ꯔꯦꯃꯥꯜꯗ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯑꯊꯦꯡꯕꯗ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯁꯤꯡꯗ ꯃꯤꯑꯣꯏ 6 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 10 ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯜ-ꯁꯤꯐꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯤꯈꯨꯟ ꯑꯃꯅ ꯑꯜ ꯖꯖꯤꯔꯥꯗ ꯍꯥꯏꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕꯗ ꯒꯥꯖꯥ ꯁꯤꯇꯤꯗ
अचौब पोखाबी थौदोक अहुम थोकी मुस्लिम पोट चै लेरिङै ईद कुमगी थौरंग तौरिङै नोंथक्की एटेक अदु चथरिखिबनी इजराइल अक्टोबर 13 एटेक तौखिबा अदुदा सरुक याखिबा अमसुंग थौरंग तौखिबा हमास मिलिटरी विंग अरोइबा ओइना लेहौरिबा सीनियर कमांडर सिंगी मनुंग ऑडिट अमनी हमास एटेक अदुगी लमन खुमदुना गाजादे पैलेस्टाइन सिंगी मथक्ता इजराइलना पाक्तकना हातपगी वार अमा चथरदुना पैलेस्टाइन हेड ऑथोरिटीज की मतुंगिना मियोय लाख तरिक ngakpigani miyoy 19,994 hena hatkri lanadu de Israel military na Gaza da group adu hanagi political chief imal hanie amasung yahiya sinwar yauna Hamas ki senior officer ke amam hatkri October 13 de ceasefire amani haba du sana bahauki matung da Gaza da yamda Palestine chamapan tar hatkri an mabagta da story collection but tabiribi मैंबू इकोंगना खुरमजरी ngasi मालेंगी ओइबा मरुइबा पाव तामिनरसी गाजा एटेता हमास मिलिटरी विंगी मकोक सिग्रानि इजराइलना फुंदोखरे क्यूबादी यूएस ने साफु पिथावा हेना कंखलखिबगा लेबा अदुना मालेंगी लेबाखिन टेंबांगना अपील तरोखरे नासाना मुन बेस प्लान नौथोखरे लैंडर सिंह रोवर सिंह ड्रोन सिंह दबक डॉलर मिलियन चाकियागी दिल सिंह सही तौनखरे इजराइल के अटैक सिंह खा थांबा लेबांदा 38 सिखरे भारत की चाखुटपगी खोंगसर हजिक पाव संदोंना मुक पिजरी मरा चेताबा सिस्पेयर अमा कया निचिता लाखिबगा गाजा स्ट्रिप की अवांग थंबा सरुकता इजराइल की नोंथक अटैक अमादा हमास मिलिटरी विंगी मको मोहम्मद ओदेत सिखरे हैना इजराइलना फोंदोखरे गाजा सिटी द नोमगी ममांग द चथगिबा एटेक अमादा ऑडिट सिग्रे हैन इजराइल की ऑथोरिटीज न निमचगा सनिमिता हाकी अदु पैलेस्टाइन ग्रुप अदुगी नाकंदगी दी वफम अदुगी मतांग खुदकता मोट फोंदोकपा लेक्ट्री चलिबा थासी अंगनबद इजराइल की एटेक अमदा सिखिबा पैलेस्टाइन ग्रुप अदुगी आंविंग कासम ब्रिगेड्स की मकोक इज अल-दिन अल-हदाद की मोता हानगी हमास इंटेलिजेंस चीफ अमा ओइरिबा ऑडिट हाखै हाइरी अदुबु हमास नदी ऑफिशियल होइना हाइट्री गजादा हमास ट्रेडर ऑर्गेनाइजेशन की मिलिटरी आर्म की कमांडर नंबर 4 अदु ngarang लौथोखरे इजराइल की डिफेंस मिनिस्टर इजराइल काटसना मिसगेसन मिते एक्स द की गाजा सिटी की नोचुप थंबा सरुक की रेमाल द लेबा उपगी थेंगबद इजराइल की अटैक सिंग द मे तरुक सिखरे अमसु कुनसोखरे हाइना अल सिफा हॉस्टल द लिखुन अमना अल्जीरा द हाइकी ngarang numidang pung 8 makhairam tabada Gaza city da achawa pokhabi thodo ohum thoki muslim singna pot chai leiringai id kumagi thorang toringi nongthaki etek adu chatharikhibani Israel da October 13 etek tawkhiba aduda saruk yakhiba amasung thorang tokiba Hamas military wingi aroiba oina lehauriba senior commander singi mangda audit amani Hamas etek adugi laman khumduna Gaza da Palestine singi mathakta Israel na paktakna hatpagi war ama chatharduna Palestine head ऑथोरिटीज की मतुंगिना मियोय लाख तरिक ngakpigani miyoy 19,994 hena hatkri lanadu de Israel military na Gaza da group adu hanagi political chief imal hanie amasung yahiya sinwar yauna Hamas ki senior officer ke amam hatkri October 13 de ceasefire amani haba du sana bahauki matung da Gaza da yamda Palestine chamapan tar hatkri Yellow Purpsing Amatoin, Punchina Manipur, Tugana Bohonam Sing Chapchana Tingersi, Hybo Kolokia Lautuna Ziragi, President Tanyan Po, Guiti Amati Kenegi, President Paulin Hoyang, Soyang, Hokiki Mitamian Maitagre. Federation of Homina Sinduna, Panisi Peles Kampatale Pasuman La Salin de Landamasi, Yexala Labor, Purkumai, Luching Bus and Sarviadna, Pangtuki indigenous peoples meet at the Yena Bayagana Biang River, or a Mangaloki. Yang from the local warriors of the Miram the Yellow Lala, Kundas labors in the yellow pursuing Mew machine kingdom than a halfton of Makogi, or Bellam Talibas in Massimana, or Bellam Damsiki yellow purip couldn't mang a punna Tenaminaba, the Alangana foreign based territory and Amadizera Sanariba suspension of Operation Chu was a correct to Tokadabani. Merma the Hokiba Kenegi Luchimba. Paulun Soyang Hokip Amadi Zera Reguluching Bat Talian Pog with Immigration and Foreigners Act 2025 Section 28 Kimakada
ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯐꯥꯒꯠꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯇ ꯁꯤꯟꯅꯈꯤꯒꯗꯕꯅꯤ꯫ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯂꯝꯗꯝ ꯑꯁꯤ ꯀꯥꯏꯗꯅ ꯉꯥꯛ ꯁꯦꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ 25ꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛꯃꯤꯟꯅꯅꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯌꯦꯠꯅꯕ ꯂꯩꯇꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯎꯕꯦ ꯑꯃꯁꯨꯡ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯄꯝ ꯆꯥꯖꯥꯗꯨꯝꯅꯤꯅ ꯍꯥꯏ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯤꯡ ꯄꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯥꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ꯫ ꯆꯤꯡ-ꯇꯝ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄ ꯆꯪꯏ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯆꯝ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯕ ꯐꯥꯎꯕ ꯂꯩꯉꯥꯛꯄꯁꯤꯡꯅ ꯅꯥꯆꯨꯡꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯤꯔꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯗꯨꯅ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯕ ꯐꯥꯎꯕ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯃꯄꯨꯅ ꯅꯥꯆꯨꯡꯗꯕꯒꯨꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯪꯒꯥꯕ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯤꯌꯥꯝꯅ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯂꯩꯉꯥꯛꯅ ꯅꯥꯆꯨꯡꯗ꯭ꯔꯕꯅꯤꯅ ꯂꯝꯗꯝ ꯑꯁꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟ ꯑꯁꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯤꯡꯇꯝꯅ ꯄꯥꯜꯂꯝꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯅꯤ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯅꯅꯕ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯂꯧꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯁꯤ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯅꯔꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯈꯣꯡꯆꯠ ꯑꯃꯁꯨ ꯆꯠꯈꯤ꯫ ꯏꯕꯣꯏ ꯑꯃꯁꯨꯡ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗꯒꯤ ꯍꯧꯔꯒ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯒꯤ ꯅꯥꯀꯟꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯒ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯒꯤ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯆꯟꯗ꯭ꯔꯀꯤꯇꯤ ꯍꯣꯜ ꯃꯃꯥꯡꯒꯤ ꯂꯝꯕꯤꯗ ꯆꯪꯂꯛꯇꯨꯅ ꯁꯪꯂꯦꯟ ꯑꯁꯤꯃꯛꯇꯗ ꯈꯣꯡꯆꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯇꯨꯡꯗ ꯀꯦ.ꯑꯦꯟ.ꯑꯦꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯤ.ꯑꯦꯁ. ꯍꯥꯎꯀꯤꯞ ꯑꯃꯗꯤ ꯖꯦꯠ.ꯑꯥꯔ.ꯑꯣ.ꯑꯦꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯅꯤꯌꯥꯟꯄꯥꯎ ꯒꯤꯇꯦꯒꯤ ꯃꯤꯇꯝ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯄꯥꯎ ꯑꯃꯨꯛ ꯄꯥꯃꯤꯟꯅꯔꯁꯤ꯫